Assalamualaikum. Ngasi mayamda yamna maru oiba wafam ama anidang thamjaningbagi aikoi ngasi video si semjarakpani. Aikoina naat amadi marifat ki maramda mayamda wafam khara thamjaningi. नात अमदी मारिफत हाइबसी सकीबगी मरु ओइब मरमसी मदुद सिजिनरिबो वहाई सिंगदुगी मतेंग अमदी सकीबा खोलै तर सुर अदुगी मतेंग लोइनना तारिबा मिसक सिंग अदुदा अल्लाह रब्बुल इज्जत की चावबंगनबा हम्द ओइरगना हम्द सना ओइरगना अल्लाह रब्बुल इज्जत की चावबंगनबा थागत लिबदु तारगा तारी बिसिंग थमोइदसु अल्लाह बु थागत निंबगी अल्लाह की चावबंगनबा अदुबु सखंगबंगंबगी गुन्नमा शक्ति अमा चेलकनबगी नाते रसूल ओइरगना अल्लाह की नबी नुंगसिबगी अल्लाह की नबी की सुन्नत सिंग अदु पांगथोकनिंबगी अपाम पोगकनबगी अल्लाह की नबी की फजब लमचत सिंग अदु मतौ तमजनिंबगी अपाम पोगलकनबगी अल्लाह की नबी ना करमना पुंसी लेलमबदी उम्मत सिंगबु कयाम यामना उम्मत सिंग खलंबा नुंगसिरंबा हाइबदुगी अल्लाह की नबी बई खोई थमोइद नुंगसिबा लाकननबा दरुद की यामना थाबगी अपामबा पोगलकननबा मसिगु मयामजि पोगलकननबनि नाते रसूल ओइरगना मारिफत ओइब तारगना अल्लाह बु निंगसिंगबा हेलकननबा जिक्र हेलकननबा अमदी मयामसिदा मौत की कबर की हशर की मंजिल मयामसिगी अकीब थमोइद लाकननबा अमदी मजिगी थौरांग तौहोननबा अमदी दुनिया की पुंसी असी अरोइब पुंसी नत्ते हाइबसी सखंगननबगी मदु खनथब अमदी मसागी मसा मनुंगदा चंगसल्ले हारगा मसागी अहोबसिंगदु उजरगा चुंगथोकसबा ngamakanabagi मसिगी खनथब अमखक्की कोई पाउजेल पुबगी पांदमदनेबा ngasi अखोइना नाथ सइबा मारिफत सइबा मयामसी अदु ngasi अखोइना उबा फंगिबदी करिनो हाइबा कांदा मसागी खोंजेल फजबा अदुगा मसागी प्रेजेंटेशन फजबा तरज फजबा मयाम अदु उडहौननबगी ओइना ngasi नाथ मारिफत सोनबसी चथरकपा अखोइ थेंगनरी अल्लाह तआला ना अखोइ लमजिंग बिसनु तसेंगना हायरगदी अखोइ अफबा थबक पुनमक्सी तौबगी नियम नीति अमा लिमिट अमा ngमखै अमा लैरिबनी हायरिबा लिमिट तुदगी हेन खरगदी नत्रगा मदुगी वांगबदा चटखरगदी अफबा थबकसी मसिनजु फतबा फोल अदुम पीबा याय खुदम होइना चाक चाबा हायबसी अफबनी अमलनी मसिसु इबादतनी सुन्नत की तरीका दा चारबा अबदी चाबगी ngमखै चांग अदु मदु फावदंग चारकांदा कोइ हक्चांग कानबा ओइरिबने मदुदगी हेन की तारगदी हक्चांगदा मांगबो ओइ मतंगसिदा निंगसिंगकपा अमखक अखोइ मौलाना जलालुद्दीन रूमी ना हायरंबा यामना फजखरबा वफम अमखक लई हु हायबसी करिनो हैना हंगबा मतमदा मौलाना जलालुद्दीन रूमी ना दरकार ओइबदुदगी हेक अहेन पुनमक्सी मसी हुनिसिन चाहे चिंजाक तो ओइबा याय वांगांगदा ओइबा याय थबक पुनमक्ता आइगी दरकार ओइबदुदगी हेक हेन पुनमक्सी हुनिसिनी अनु चाक चाबा मतमदसु चाबा खक्तदा कोई कुदम पीबा याय हेंजन चारगदि अदुम अनाबा ओइरिबनी मरमदि चाबगी चांग अमा लिमिट अमा सेट तौरकांदा कानबा ओइरिबने हिदाक चाबा जो अदुमंगाय मदुगी चांग अमा लिमिट अमा थमकांदा सिजिनरकांदा कानबा ओइबनी अदुना ngasi अखोइना नात अमदि मारिफत सकु मतमदा मसिगी सकपगी नियम नीति अमदि करिगी सइबनो हाइबगी पांदमदुगी वांगमदा चटखिबा तारगदी मसिन नेकी फंगबगी महत्ता गुना लंगसिनबा याबा फावबा अखोइ यावरिबने तसेंग तबक पुनमक्सी यामना चेक्सिन अमदि लुना कीना हंगोइना होटनबगी तंगाइ फदबा मखक लई नुंगसिरबा इजिलाउसिंग अखोइगी तालिबाय अजीज सिंह नाथपु पामना सकपीरिबा अल्लाह की चावबंगन थागतलगा नबी की चिंगले फजब लमचत अदुबु
ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯁꯛꯆꯔꯒ ꯁꯣꯟꯖꯔꯒ ꯄꯦꯟꯖꯔꯤꯕ ꯍꯔꯥꯎꯖꯔꯤꯕ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯜꯂꯥꯍꯅ ꯕꯔꯀꯠ ꯄꯤꯕꯤꯒꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯕ ꯑꯐꯕ ꯊꯕꯛꯅꯤ ꯇꯧꯕꯇꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯅꯥꯠ ꯃꯥꯔꯤꯐꯠꯁꯤ ꯁꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯁꯤꯗꯒꯤ ꯃꯌꯦꯛꯇꯨ ꯃꯨꯟꯅ ꯈꯟꯊꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯛꯏꯕꯁꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯃꯨꯟꯅ ꯈꯪꯉꯒ ꯍꯜ ꯇꯧꯔꯒ ꯊꯤꯔꯒ ꯃꯌꯦꯛꯁꯤꯡꯁꯤ ꯆꯨꯝꯊꯣꯛ ꯆꯨꯝꯖꯤꯟ ꯇꯧꯔꯒ ꯁꯛꯄꯤꯅꯅꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯑꯍꯥꯟꯕꯗ ꯗꯔꯀꯥꯔ ꯂꯩ ꯆꯨꯝꯅ ꯃꯤ ꯑꯃꯅ ꯁꯛꯂꯛꯄ ꯑꯃ ꯍꯦꯛꯇ ꯁꯛꯄ ꯍꯥꯏꯕꯁꯤꯁꯨ ꯐꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯃꯔꯝꯗꯤ ꯅꯥꯠ ꯁꯛꯂꯛꯏꯕꯁꯤꯡꯁꯤꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯅꯥꯠ ꯏꯔꯛꯏꯕꯁꯤꯡꯁꯤꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯥꯠ ꯏꯕꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯎꯝꯃꯤ ꯉꯥꯛꯇꯁꯨ ꯑꯣꯏ ꯎꯂꯃꯥ ꯃꯔꯝ ꯆꯥꯕ ꯏꯕ ꯍꯩꯕꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯏꯕꯤꯌꯨ ꯌꯥꯗꯕ ꯈꯔ ꯑꯗꯒꯤ ꯃꯧꯂꯥꯅꯥꯁꯤꯡꯅ ꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯣꯏꯅ ꯁꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯐꯖꯅꯗꯤ ꯏꯔꯛꯄ ꯑꯗꯨꯝꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯎꯃꯤꯁꯤꯡꯅ ꯏꯔꯛꯄꯁꯤꯡꯁꯤ ꯑꯣꯏꯔꯦ ꯁꯛꯅꯔꯤꯕꯁꯤ ꯑꯗꯣ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯕꯅꯤ ꯂꯣꯏꯅꯃꯛ ꯁꯣꯏꯕ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯑꯀꯥꯎꯕ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯦꯛ ꯀꯦꯁꯦꯠ ꯑꯣꯏꯅ ꯄꯨꯊꯣꯔꯛꯏꯕꯁꯤꯗ ꯐꯥꯎꯕ ꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤꯡꯁꯤ ꯐꯖꯅ ꯅꯩꯅꯗꯕꯗ ꯑꯗꯒꯤ ꯃꯌꯦꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯎꯁꯇꯥꯠꯁꯤꯡꯗ ꯎꯂꯃꯥꯁꯤꯡꯁꯤꯗ ꯌꯦꯡꯍꯟꯗꯕꯤꯗ ꯑꯗꯒꯤ ꯂꯝꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯈ꯭ꯔꯕ ꯈꯪ ꯍꯩꯔꯕ ꯁ꯭ꯀꯣꯂꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯗ ꯇꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯛꯆꯟꯕ ꯑꯃꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯒ ꯌꯨꯇ꯭ꯌꯨꯕꯇ ꯍꯦꯛꯇ ꯊꯥꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯗꯕ ꯑꯃꯗꯤ ꯃꯐꯝ ꯊꯣꯛꯇꯕ ꯑꯃꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠꯀꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯤꯕꯨ ꯑꯔꯥꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯦꯟꯁꯤꯜꯅ ꯍꯥꯏꯔꯕꯗ ꯏꯄꯥ ꯏꯄꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯔꯕ ꯇꯥꯂꯤꯕ ꯑꯖꯤꯁꯤꯡ ꯅꯥꯠꯄꯨ ꯈꯣꯏꯗꯥꯅ ꯁꯛꯄꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯇꯨꯒꯤ ꯄꯔꯄꯁ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯁꯣꯝꯗ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯕ ꯑꯃꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯍꯦꯛꯇ ꯇꯧꯕ ꯁꯝꯅ ꯁꯛꯅꯤꯡꯉꯀꯥꯟꯗ ꯁꯛꯄ ꯃꯤꯉꯣꯟꯗ ꯎꯠꯅꯤꯡꯕ ꯐꯥꯎꯔꯛꯑꯒ ꯁꯛꯄ ꯑꯩꯁꯤ ꯐꯖꯩꯑꯅ ꯃꯤꯅ ꯍꯥꯏꯅꯅꯕꯒꯤ ꯃꯧꯀꯥ ꯐꯪꯕ ꯀꯥꯟꯗ ꯍꯦꯛ ꯁꯛꯄ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯊꯣꯛꯄꯁꯤ ꯃꯁꯤꯅ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯄꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯗꯨꯅ ꯅꯥꯠꯀꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯍꯟꯖꯤꯜꯂꯛꯑꯕ ꯀꯥꯟꯗ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠꯁꯤ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯍꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯂꯣꯏꯅꯅ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯐꯪꯁꯟꯗ ꯀꯍꯤ ꯖꯒꯥꯗ ꯅꯥꯠꯁꯤ ꯁꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯁꯥꯅ ꯁꯛꯈꯪꯒꯗꯕꯅꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯁꯣꯟꯕ ꯁꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯏꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯅꯥꯠꯁꯤꯡꯁꯤ ꯍꯧꯖꯤꯛꯃꯛ ꯌꯥꯎꯔꯤꯕꯅꯦꯕ ꯀꯅꯥꯅ ꯏꯕꯅꯣ ꯈꯪꯗꯕꯗ ꯑꯗꯨꯝ ꯄꯪꯁꯛ ꯁꯛꯄ ꯑꯗꯨꯒ ꯀꯨꯞꯅ ꯃꯌꯦꯛꯇꯨꯗ ꯈꯟꯊꯔꯨꯕ ꯀꯥꯟꯗꯗꯤ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯁꯦꯟꯅꯔꯒ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕ ꯀꯦꯁꯦꯠ ꯅꯝꯈ꯭ꯔꯕ ꯀꯌꯥꯔꯛꯁꯨ ꯇꯥꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯈꯪꯗ꯭ꯔꯒ ꯃꯃꯩꯗ ꯆꯍꯤ 4-5 ꯂꯩꯔꯀꯥꯟꯗ ꯑꯆꯧꯕ ꯑꯁꯣꯏꯕ ꯈꯪꯉꯛꯄ ꯌꯥꯎꯔꯤꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯂꯥꯃꯤꯛ ꯗꯋꯥ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯀꯦꯁꯦꯠ ꯖꯟꯅꯠꯀꯤ ꯔꯥꯁꯇꯥ ꯍꯥꯏꯕꯗꯨꯒꯤ ꯇꯥꯏꯇꯜꯒꯤ ꯃꯥꯔꯤꯐꯠꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯥꯄꯜ ꯅꯗꯨꯖꯛꯀꯤ ꯂꯝꯕꯤꯅꯤ ꯍꯥꯏꯗꯅ ꯁꯛꯄꯗꯨꯗꯩꯗ ꯑꯩ ꯏꯁꯥꯃꯛꯅ ꯁꯛꯆꯕꯗꯨꯗ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯥꯄꯜꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯄꯨꯛꯅꯤꯡꯅ ꯄꯥꯝꯕ ꯇꯧꯈꯤꯕ ꯁद्ꯗꯥꯠ ꯀꯥꯕꯤꯜ ꯀꯥꯔꯨꯟ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯩꯗ ꯁद्ꯗꯥꯠ ꯍꯥꯔꯨꯟ ꯀꯥꯔꯨꯟ ꯍꯥꯏꯅ ꯅꯥꯎꯖꯨꯕꯤꯜ ꯍꯥꯏꯈꯤꯕꯅꯦ ꯑꯜꯂꯥꯍꯅ ꯐꯥꯕꯤꯗꯁꯅꯨ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯕꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯅꯧꯅꯁꯨ ꯑꯃꯨꯛ ꯅꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯁद्ꯗꯥꯠ ꯍꯥꯔꯨꯟ ꯀꯥꯔꯨꯟ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯎꯕ ꯅꯥꯠꯁꯤ ꯑꯗꯨꯝ ꯂꯩ ꯊꯥꯅꯔꯤ ꯇꯥꯅꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯂꯩꯕꯤꯔꯒꯗꯤ ꯃꯗꯨ ꯀꯛꯊꯠꯄꯤꯔꯣ ꯑꯅꯧꯕ ꯔꯦꯀꯣꯔꯠ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯃꯗꯨ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯃꯗꯒꯤꯀꯅꯥꯗ ꯌꯦꯡꯍꯟꯗꯕꯗ ꯍꯦꯛꯇ ꯁꯛꯄ ꯑꯗꯒꯤ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯅꯝꯃꯒ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯊꯥꯒꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ ꯑꯃ ꯑꯣꯏ ꯑꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯧꯕꯥꯛꯆꯥꯎꯗꯒꯤ ꯁꯛꯄꯤꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯁꯛꯄꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯏꯈꯥ ꯊꯥꯕꯁꯤꯡ
ꯑꯗꯒꯤ ꯂꯤꯂꯣꯡꯗꯒꯤ ꯑꯩꯈꯣꯏ ꯍꯤꯔꯝꯁꯤꯒꯤꯗꯤ ꯂꯝꯌꯥꯟꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯁꯥꯞꯁꯤꯡ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯊꯕꯛ ꯑꯗꯒꯤ ꯅꯥꯠꯁꯨ ꯐꯅ ꯌꯥꯝꯃꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯌꯦꯛꯁꯤꯡꯁꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕꯒꯤ ꯕꯣꯗꯤ ꯑꯃ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯑꯄꯨꯟꯕ ꯏꯁꯂꯥꯃꯤꯛ ꯀꯜꯆꯔꯦꯜ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯤꯂꯣꯡꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯗꯋꯥ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯟꯊꯦꯜꯗ ꯂꯩꯔꯤꯕ ꯐꯥꯎꯆꯥꯎꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯄ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠꯀꯤ ꯕꯣꯗꯤ ꯑꯃ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯃꯥꯡꯗ ꯂꯩ ꯃꯁꯤ ꯇꯧꯅꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯔꯤ ꯀꯟꯅ ꯑꯜꯂꯥꯍꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅꯤꯅ ꯄꯨꯟꯁꯤꯔꯣꯜꯒꯤ ꯍꯣꯠꯅꯕꯗ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯇꯥꯟꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯀꯠꯊꯣꯛꯄꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤꯅ ꯃꯁꯣꯝꯗ ꯃꯇꯝ ꯀꯟꯅ ꯊꯥꯖꯤꯟꯕꯁꯨ ꯍꯦꯛ ꯉꯝꯅꯗꯕꯅꯤ ꯊꯑꯣꯏꯅ ꯑꯗꯣ ꯑꯁꯥ ꯇꯧꯔꯤ ꯑꯜꯂꯥ ꯇꯥꯂꯥꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯔꯝꯗꯤ ꯃꯁꯤ ꯃꯆꯥꯅꯤ ꯍꯥꯏꯔꯒꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯛꯄ ꯁꯣꯟꯕ ꯍꯥꯏꯕ ꯑꯃꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯕ꯭ꯔꯒ ꯂꯩꯔꯕꯅꯤ나 ꯁꯛꯍꯧꯔꯗꯕꯅꯤꯅ ꯃꯁꯤꯒꯤꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃ ꯂꯤꯛꯂꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯠꯂꯝꯗꯕ ꯌꯥꯗꯕꯗꯨꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯧꯑꯣꯏꯗꯅ ꯊꯝꯃꯝꯕ ꯃꯇꯝꯗ ꯆꯠꯅꯩꯅꯔꯒ ꯊꯝꯃꯝꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯃꯤꯔꯣꯜꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯅꯥꯠ ꯑꯃꯗꯤ ꯃꯥꯔꯤꯐꯠ ꯑꯁꯤ ꯍꯦꯛꯇ ꯄꯨꯡꯁꯛ ꯁꯛꯄ ꯌꯥꯕ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨ ꯂꯩꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯦ ꯍꯥꯏꯔꯒ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯅꯥꯠ ꯀꯔꯤ ꯀꯔꯤ ꯁꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡꯁꯤ ꯃꯌꯦꯛꯇꯒꯤ ꯁꯨꯔꯗꯒꯤ ꯀꯗꯒꯤ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯈꯟꯊꯔꯒ ꯇꯧꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯒꯗꯕꯅꯤ ꯇꯝꯕꯤꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯀꯣꯄꯤ ꯇꯧꯕꯁꯦ ꯌꯥꯝ ꯆꯠꯅꯩ ꯌꯥꯝ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯃꯤꯇꯧ ꯇꯝꯕꯁꯤ ꯑꯗꯨꯅ ꯅꯥꯠ ꯁꯣꯟꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩ ꯀꯦꯁꯦꯠꯇ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯅ ꯅꯥꯠ ꯑꯃ ꯍꯦꯛ ꯐꯪꯁꯟ ꯑꯃꯗ ꯁꯣꯜꯂꯝꯕ ꯃꯗꯒꯤ ꯇꯥꯍꯧꯕ ꯈꯔ ꯍꯦꯛ ꯈꯣꯟꯖꯦꯜ ꯐꯖꯕ ꯑꯃꯅ ꯃꯥꯅ ꯃꯗꯨ ꯍꯦꯛ ꯀꯣꯄꯤ ꯇꯧꯔꯀꯥꯟꯗ ꯋꯥꯍꯩ ꯈꯔ ꯑꯣꯟꯊꯣꯛꯄ ꯑꯣꯏꯔꯣ ꯁꯨꯔ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯑꯣꯏꯔꯣ ꯃꯗꯨ ꯑꯃꯨꯛꯀ ꯃꯥꯅ ꯅꯝꯃꯒ ꯑꯃꯨꯛ ꯃꯥꯅ ꯊꯥꯗꯣꯔꯛꯄ ꯁꯤꯒꯨꯝꯕꯁꯨ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯗꯅ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯁꯩꯁꯛꯄ ꯃꯁꯥꯃꯛꯇ ꯅꯤꯡꯕ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯃꯁꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯊꯣꯛꯇꯅꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯕꯨ ꯂꯝꯖꯤꯡꯕ ꯂꯝꯇꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯥꯏꯕ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯏꯖꯠ ꯇꯧꯕ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛ ꯂꯩ ꯑꯜꯂꯥꯍꯅ ꯃꯗꯨꯗ ꯕꯔꯀꯠ ꯄꯤꯕꯤꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯎꯁꯇꯥꯗꯁꯤꯡꯒꯤ ꯗꯨꯋꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯄꯣꯠꯆꯪ ꯑꯃꯈꯛꯅꯤ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯜ ꯃꯨꯊꯠꯅꯅꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯆꯥꯎꯔꯝꯁꯤ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯌꯥꯝꯅ ꯄꯤꯛꯆ ꯅꯣꯟꯗꯨꯅ ꯍꯣꯠꯅꯖꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛ ꯂꯩ ꯑꯜꯂꯥꯍꯅ ꯄꯥꯡꯒꯜ ꯄꯤꯕꯤꯁꯅꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯅꯥꯎ ꯏꯆꯥ ꯀꯌా ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯊꯦꯡꯅꯔꯦ ꯌꯥꯝ ꯍꯔꯥꯎꯏ ꯇꯧꯕꯇꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯉꯁꯥꯏꯒꯤ ꯃꯔꯝꯁꯤ ꯈꯪꯅ ꯑꯗꯒꯤ ꯑꯃꯅ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯀꯥꯏꯗꯅ ꯁꯣꯟꯕ ꯉꯝꯗꯅꯕꯒꯤ ꯑꯃꯗꯤ ꯑꯩꯁꯤ ꯗꯥꯍꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩ ꯁꯣꯏꯕ ꯌꯥꯗꯦ ꯑꯩꯅ ꯁꯛꯀꯗꯧꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯑꯩꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯂꯕꯅꯣ ꯍꯥꯏꯕ ꯈꯟꯊꯕ ꯃꯁꯣꯝꯗ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯒ ꯁꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯐꯪꯒꯅꯦ ꯑꯗꯨꯅ ꯅꯥꯠ ꯁꯛꯄ ꯃꯇꯝꯗꯁꯨ ꯈꯣꯟꯖꯦꯜ ꯄꯪꯐ ꯐꯖꯔꯒ ꯃꯤꯒꯤ ꯊꯃꯣꯏ ꯌꯧꯗꯕ ꯀꯌా ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯑꯍꯜ ꯑꯃꯅ ꯁꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯉꯩ ꯊꯥꯏꯅꯗ ꯑꯍꯜꯁꯤꯡꯅ ꯁꯛꯑꯝꯕꯁꯤꯡꯁꯤ ꯃꯊꯃꯣꯏꯗꯒꯤ ꯍꯦꯛꯇ ꯁꯛꯄ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯍꯥꯟꯅꯒꯤ ꯑꯔꯤꯕꯁꯤꯡꯗ ꯍꯪꯕꯤꯌꯨ ꯀꯌꯥꯝ ꯌꯥꯝꯅ ꯃꯈꯣꯏꯅ ꯁꯛꯂꯛꯄꯗꯨ ꯇꯥꯔꯀꯥꯟꯗ ꯊꯃꯣꯏꯗ ꯀꯌꯥꯝ ꯌꯥꯝ ꯆꯪꯕꯒꯦ ꯏꯇꯃꯤꯅꯥꯟ ꯑꯣꯏꯕ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯁꯔ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯔ ꯐꯖꯕ ꯈꯛꯅꯁꯨ ꯑꯩꯈꯣꯏ ꯃꯤ ꯁꯨꯝꯍꯠꯄ ꯑꯃꯗꯤ ꯃꯌꯥꯝꯗ ꯗꯥꯋꯠ ꯇꯧꯔꯤꯕ ꯅꯥꯠ ꯃꯥꯔꯤꯐꯠ ꯁꯣꯜꯂꯤꯕꯁꯤꯃꯛ ꯗꯥꯋꯠꯅꯤꯗꯅ ꯃꯁꯤꯒꯤ ꯑꯁꯔ ꯑꯣꯏꯔꯛꯀꯗꯧꯕꯁꯤ ꯑꯩꯈꯣꯏ ꯁꯨꯔ ꯐꯖꯕꯅ ꯅꯠꯇꯦ ꯁꯨꯔ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯇꯥꯍꯟꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅ ꯑꯩꯈꯣই ꯁꯨꯔ ꯑꯃꯈꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯔꯒꯗꯤ ꯃꯌꯥꯝꯗ ꯕꯣꯔꯤꯡ ꯆꯨꯕ ꯌꯥꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯁꯨꯔ ꯈꯣꯡꯆꯠ ꯅꯥꯏꯕ ꯇꯔꯖ ꯑꯃꯈꯛ ꯁꯨꯝ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯅꯦꯕ ꯁꯨꯔ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅꯕꯗꯤ ꯃꯌꯦꯛ ꯑꯃꯗꯤ ꯊꯃꯣꯏꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯅꯪꯅ ꯋꯥꯍꯩꯁꯤꯡ ꯆꯤꯟꯗꯒꯤ ꯊꯣꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯑꯁꯨꯝꯕꯁꯤꯗ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯊꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥ ꯇꯥꯂꯥꯅ ꯑꯗꯣꯝꯅ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯁꯛꯏꯕꯁꯤꯡꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯕ
ꯏꯈ꯭ꯂꯥꯁ ꯀ ꯂꯣꯏꯅꯅ ꯑꯜꯂꯥꯍꯅ ꯈꯛꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯇꯥꯂꯤꯕꯥꯏ ꯑꯖꯤꯖ ꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯇꯥꯂꯤꯕꯥꯏ ꯑꯖꯤꯖ ꯁꯤꯡ ꯑꯜꯂꯥ ꯇꯥꯂꯥꯅ ꯑꯥꯂꯤꯝꯕ ꯑꯃ ꯂꯣꯏꯍꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯐꯤꯔꯀꯥ ꯊꯣꯛꯂꯛꯏꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯇꯝꯃꯒ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯩꯈꯣꯏ ꯗꯤꯟꯗ ꯇꯥꯔꯛꯇ꯭ꯔꯤꯕ ꯗꯤꯟꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯏꯕ ꯑꯣꯂꯃꯥꯁꯤꯡꯕꯨ ꯍꯨꯜꯂꯛꯏꯕ ꯑꯗꯨꯒ ꯗꯤꯟꯒꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯑꯃꯗꯤ ꯁꯨꯟꯅꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯀꯌꯥ ꯑꯃꯗ ꯃꯤꯔꯥꯏꯔꯛꯏꯕ ꯍꯨꯜꯂꯛꯏꯕ ꯆꯩꯗꯨꯅ ꯊꯥꯡꯗꯅ ꯉꯥꯡꯉꯛꯏꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯣꯝꯗ ꯍꯦꯟꯅ ꯋꯥꯈꯜ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ एजुकेटेड यूथसिंग नहासिंग है तारे लाइक हईरगे अखोई दीनदगी लाप्थोरइबसे मखोइसिंगि करी तौबा याबगे मखोइसिंगि करम लमजिंग याबगे हाइबा सोमदो वखल हेना खंथानिंगबा गे अपामबदु लई अखोइगि ओलमा ओइन तंबिरिबसिंगदा अदुगा अमना मतम चुप्पदा अखोइ दीनगी दावत की थबक सिदि लेप्तना दुम तौरी तबलीग किसु लागी थौजाल लगी मणिपुर याम मरम चाना तौरी तौबतदी अखोइ गेप अमा अहोब अमदि दुमक लैरि अखोइगि ओलमासिंगा उम्मी इचिलिनावसिंगि मरता ओलमासिंगसिना कुरता सेटकदबा तुपि उपकदबनी कोइ खाकदबनी ओलमा ओइरबनिना ओलमाना कोइ खाकददि मीना नोकनै तुपि उपक्तरगदि मीना नोकनै अदो उम्मीसिंगसिना तौनिंग तौब मतमदि कनामतना करिमता हाइनति अखोइगि समाजदा लैरि वखलोल होंदोक दरकार ओइ अदगी उम्मीसिंगना दुआ तौब मतमदा नत्रगा करिगुम अमा सोनबा मतमदा उम्मीसिंगना करिगुम तौब मतमदा स्मादि मरुबीसु नतना हाइबा यामने कोइ उम्मीसिंगसि हंदना खनबगी वखल मसिसु थादोकपिबा दरकार लै उम्मीसिंगसु कुरान हायहनबा मखोइसु कुरानगी अर्थ खंगहनबा दरकार लै हदीस खंगहनबा दरकार लै मतमदुदा उलमासिंगी अंबियासिंगी नबीगी नुंसिबदु फरकदोरिबा अखोइना कुरानदी हायहनदबा अदुगा अखोइना हदीसदी खंगहनदबा दीनसि फना तंबीदबा अदुगा ओलमासिंबु अदगी सुन्नतबु पामकननबा मखोइदा सुम हाइबनदी यारो अखोइन तंबीबा दरकार लै मखोइदा मसिगी इल्मसि वांखलइबा मतिक मसा मथंता ओलमासिंबु नुंसिबा हेलकदोरिबनि अदुना अखोइ तालिबाई अजीजिंग यामना हईसिंग्रबा हुजिक्ति एजुकेटेड होइबा लाइक लैसु हईरबा कया अमसु अखोइ ओलमा आलिमगी कनोसि तंबा याउरी अखोइ लाइक खरा जनरल एजुकेशन तंबा कांदा चटपसु याउरी अदो यामना तंगाई फदरिबदी अखोइ दीनगी इल्मसिनी अखोइना हुजिक जनरल एजुकेशन सि फरजनी हाइदना हाइनखरे यामना ओनबा नकलमदा अखोइ इल्मसिसु खरे हाइबा तारे मेटेरियलाइज तौखिदना अदगी मोनेटाइज तौखिदना को सेलदा पोचाकता ओइन थमैखिदना अखोइ लाइक तंबसिसु थबक फंगनबगी पैसा पाइनबगी खन्नखरे यामना चाउन सोइखरबा मनी अदा टेंशन लबदा अखोइगी ओलमासिंग यामना हेन वखल तौबिरे हरगा तसेंगना हाइजरिबसि थमोइदगिनी अखोइगी उम्मी इचिलिनावसिंगसे मसी तमनिंगबा हईनिंगबा कया अमा लै अदो मखोइसिंगसि लोइनबा याबा चाहे कराइदनो उम्मीसिंगसि मसी करी तंबगी चही हेंदोखरबा नुपी अंगांग थीरबा ओइरसु नत्रगा ग्रेजुएशन लोइरबा 12 फाउदी लाइक तंबगा थबक फंगदना लैरिबा उम्मी मयाम अमा लैरि अखोइगी करी हाइबा तारे तौफम खंगदबा करी तौसिगे हेदना थबक ngaइबा ओइना अमा अमा हेक्ता तौसनबगी वाने अदो ngaइबा हाइबा म याउरी अखोइ थबक तौदोरिबनि हाइदना अदो मसिगुम्बा लारिक्ति तमसलुरगा अखोइ करिगुम्बा अमा तौददना लैरिबा मयामसे मसिसु दीनसि तंबदा अचौबा दायित्व अमा लौबा याबगी ओइथोकपदु लै तौबतदि अखोइगी लैरिबा ओलमासिंग अनौबा नौना तमखलइबा सिंसिना मखोइसि लोइना जनबगी तंगाइ फदबा लै अखोइना उमीगी मरुबिना मरुबिगी हाइदना अखोइगी मरुब तिन सेमबदु ओइरगसु मरुबिना मरुबिगी अदुम ओइबा उम्मीसिंग अदुम लै आई वखलोल ओइना हाइजरबदा अखोइगी हिरम अमा हेक्ता थबक तौमिना मतमदे कोइ मरुबी उम्मी हाइबसि खाइदबिदा तौमिनरकांदा अखोइ अमना अमगी आपसता नुंसिनबा अमा लाकपदुने तंगाइ फदबा ओइरिबसि अदुना अल्लाहना पुंसि थंबिरगदि अखोइ उम्मीसिंगसिसु दीनगी इल्मसे मतौ करमना वांगनसिगी हाइबरोमदे अखोइ तालिबासिंगी होनरिबा सुमाइनने अखोइ करि मदरसा लिंखतसिरा उम्मीसिंगसिगी करि तौबा याबा लै
हाइबा करिनो अमा अखोई खन्नबा अमक दरकार लई वखल अल्लाहना लंबी हांगदोक पिरक्सन वखल बु लेरगदि फिकर बु लेरगदि अल्लाह लंबी हांगदोक पिरकनी दो चाहे डॉक्टर तमगेरा इंजीनियर तमगेरा दीन दी तम हौद्रे है हौद्रे कम तो तारेबा तो जमात चली तबलीग चली अल्हम्दुलिल्लाह याम भव तबनी युम द हलागा तम भम मुसु दरकार लई मरमदी जमात त पुंजी चुप लेन बदी यादबनिना अदु हलागा तम भम जी कोई मदरसा ददी अंगांग अंगात तम्मी अहल तमबदी इकाई नत्रगा कोई अंगांग सिंग को फमिना निंगदे अदु एजुकेटेड ओइब सिंग से मसी कारी ओहमदी करी काय qirat si fazana thola tamanba kari kai maru bi makul fazana tamba loi bangam daba tara so kari makti ban quran si makti kangan si namaz da dei ba dua da run singamadi atena ten sura sing si kitar jama fawti kangan si sugum ba tabak chi koi khara pai khat pagi tangai ba da lei masi gi message sina koi gi naharul haiba tare koi maru bi tambi ba naharul sing ji da pije ba paujil ni मसीगुम खर तौसे है मरमदी मसी आइना मसोम द कना हाइजरिसि मरम अतै नते अखोइना सुम उबदा खरा मपाल हाइबा तारे मणिपुर की मपान अमदि मणिपुर मनुंगदा अखोइना सुम उजबदा लारिक इशू दि लोइना तमदरे हुजिकि मतम सि ग्रेजुएशन बीए सिदि अदुम लोइना बीए पास तौबदि अयाम लो तौनरे हुजिक मास्टर तमनबा खोनबा 12 फौ का सिदि अयाम मन बारपत 12 फौ सिदि लोइन तमनरे अदुना लारिक हाइबने सुम याम खलकपा अदुगा लमचत साजत नोम नोमगी सुम चाउथरकपा अदगी लारिक हाइबन सुम हेंगलकपा दीन बुनुंगसिबा उलमा सिंगी जतौन सुम हंथरकपा मसिगी वखल सुम खनब कर हौरबदुनी आइना आई मतिकति चाजदे दो करी तौरगदी मसी कितंग कनब यागदगी पगदहनब यागदगी हाइबदुनी कोई उम्मी लाइसु तमजल्लुरबा अदुगा दीन दी कन्ना याहुद्रब सिंगसिगी करी तब याबगे है सुम खनजरुबदा उलमा सिंगसिगा पुल्लगा करी मुखर तौरगदी यागद्रा हाइबदोम द खल्लुबदनी अल्लाह ना लंबी हंदोक पिरकने हैना सातवी अखोई सलाम तौजरी पुनमक्ता अखोई गिदमक्तसु दुआ तौबियु अदुगा नात मारी बत सईबसिंग हाइब तारे मखोई बसु अल्लाह तआला ना कबूल तौबिसनु ताबिरी बसिंग बसु अल्लाह ना बरकत पिबिसनु पुनसि सांग